ko ngasi Delhi-da leiba ichasing hai kada ichasing ma Th.Misna Chanu kauba ma mangna ai Delhi-da leire mangna maxi pokpadi kasar Jiribam gi mangna sumane paisa ai ba lai ai ba jolaga paisa adu tawraga akoi mayam siga relief camp da mayam Jiribam siga Borobega side te lai se Babu Khan gi ne relief camp da leiba mayam siga blanket amamam jelakpasi mamu akoina haningai leitana thagachari adu matang da su asigi jaikhamangon oida ma ngamba kana tawba su ojarasinu sports complex relief camp siga leiriba relief camp siga leiriba inmate kudingmak ka akoi Delhi da leiriba Th.Misna Chanu na ai Th.Misna Chanu ai bina akoi gi relief camp da leiriba singi ningthamgi oiba phi ade kambal mateng pangbekoi damakta Th.Misna Chanu bu inmate maige dagi haningai leitana thagachari Th.Misna Chanu na Jiribam gi awana tariba mayam pumna maku nuksibiduna mateng khatatang tawbirakpase aikoi mayam Jiribam gi praja aikoi awana tariba mayam pumna maki maikai dagi aina amuka hana thagachari na ubu Ini siapa betul enggak? ngasi Jiribam Higher Secondary School da Borobega police station dagi puri yumai sakuna lefam leitaduna sangjafam Jiribam Higher Secondary da sangjafam lodun leijariba inmates aikoi gi damakta Th.Misna Chanu na magi lai yonjaraga magi ngamjaba kharadang aikoi da firon compulsory yenthopiba lakpibi gi damakta aina hana thaga pongdung sari Th.Misna Chanu bu tekta kaida na dekana punchi nungsangna matang kulina miyang seba tawbang oibiu haina aina haija